ꯑꯗꯣ ꯑꯩꯒꯤꯁꯦ 30K ꯌꯧꯗ꯭ꯔꯒꯁꯨ ꯒꯤveawayꯁꯦ ꯚꯤꯗꯤꯑꯣ 2-3ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯇꯧꯅꯕ ꯇꯧꯔꯁꯦ. ꯑꯗꯣ ꯒꯤveawayꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯐꯥꯔꯁꯇꯅ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯇꯁ ꯃꯨꯛꯕꯥꯡꯅ ꯏꯟꯈꯣꯠꯅ ꯈꯟꯖꯩ. ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕ ꯑꯃꯒ ꯑꯂꯨ ꯀꯪꯃꯦꯠ ꯑꯃꯒ ꯀꯩꯅꯣꯒ ꯄꯥꯄꯣꯔ ꯑꯃꯒ ꯄꯨꯖꯔꯦꯕꯀꯣ. ꯃꯐꯝꯁꯤꯁꯨ ꯈꯔ ꯃꯝꯃꯦ, ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦꯕꯀꯣ. ꯑꯗꯣ ꯑꯩꯅ ꯍꯟꯗꯛꯇꯤ ꯃꯤꯔꯥꯃꯦꯁ ꯈꯔ ꯇꯧꯖꯔꯛꯑꯒꯦ. ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯕꯨꯕꯣꯛ ꯑꯃ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ. ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯍꯦꯛ ꯃꯃꯥ. ꯑꯗꯨꯒꯤ ꯁꯥ ꯉꯥ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯒꯦ. ꯑꯗꯣ ꯑꯂꯨ ꯀꯪꯃꯦꯠꯁꯤꯁꯨ ꯉꯁꯤꯗꯤ ꯉꯥꯔꯤ ꯍꯥꯞꯇ꯭ꯔꯦ. ꯑꯗꯨꯝ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧ ꯀꯩꯀꯩ ꯇꯧꯔꯒ ꯁꯨꯝ ꯃꯦꯠꯂ ꯇꯣꯛꯑꯦꯕꯀꯣ. ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯍꯧꯅꯕ ꯇꯧꯁꯦ. ꯑꯗꯣ ꯑꯩꯒꯤꯁꯦ 30K ꯌꯧꯗ꯭ꯔꯒꯁꯨ ꯒꯤveawayꯁꯦ ꯚꯤꯗꯤꯑꯣ 2-3ꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯇꯧꯅꯕ ꯇꯧꯔꯁꯦ. ꯑꯗꯣ ꯒꯤveawayꯁꯦ ꯑꯩꯅ ꯈꯟꯖꯕꯗ ꯐꯥꯔꯁꯇꯅ ꯁꯟ KG ꯑꯃ, ꯁꯦꯀꯦꯟꯗꯅ ꯑꯣꯛ KG ꯑꯃ, ꯊꯥꯔꯗꯅ ꯌꯦꯟ KG ꯑꯃ ꯍꯥꯟꯅ ꯊꯝꯖꯅꯤꯡꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯀꯃꯦꯟꯗ. ꯑꯗꯨꯗꯤ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ. 좀 넣어. ꯃꯐꯝꯗꯤ ꯅꯨꯡꯁꯤꯠꯀ ꯁꯤꯠꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ. ꯀꯝꯕꯤꯅꯦꯁꯟ ꯃꯆꯥ ꯑꯃꯗ ꯊꯣꯛꯇꯣꯔꯤꯕꯀꯣ. ꯑꯗꯨꯒꯤ ꯍꯟꯗꯛꯁꯦ ꯄꯥꯡꯅ ꯑꯣꯏꯅ ꯈꯔ ꯅꯝꯖꯔꯒꯦ ꯃꯌꯥꯝ. ꯔꯧꯒꯤꯗꯤ ꯌꯥꯗꯦ.
ꯁꯥ ꯊꯝꯕꯒꯤ ꯁꯤꯗꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯔꯒ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯚꯤꯗꯤꯑꯣ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒꯦ ꯕꯥꯏ ꯕꯥꯏ